Lakhipur online putok saba August ki tang tarani thoi ningthau kaban numit ki Khomjinba Pao tabirase ahan pada maroi papao Bangladesh ta thokliba hingsa gi thaudokta masing jamjataba kanglupta khuthai habagi Karimganj ta yaning da biki khongcha chatkre Zaithoktuna lakiba National Eligibility Cum Entrance Test NEET PG exam ngarang pangthokre Lakhipur Senior Secondary School Fulartolda Mitei Mek Diploma Course Haudokre Barak Tampak ki mafam kayada Mitei Mek tambi takpi bagi thabak paksana chathanakre amasung Paris Olympic Games ki ngarang loisin tharomda PR Srijes amadi Manu Bhakerna flag bearer oikhi Haujik mapung oiba pau tabirase Bangladesh ta thokliba hingsa gi thodokta masing jamjadaba Hindu kanglupta khuthai haibagi matangda yaningdaba phongdoktuna ngarang Karimganj ta Hindu Suraksha Bahini na silangduna Bangladesh cha si haiba banner ga loinana khutta play card paiduna yaningdaba gi khongsa chatkre Karimganj College tagi Bharat Bangladesh ngamkhai phawba makhoi gi khongsa adu chatpagi wafam leirambani adubu Center Bazaar point phawba da chatlaga athingba leibadagi makha atai chatkidre hairi হিন্দু রক্ষী দলে যেভাবে আমি কার্যসূচি গ্রহণ করছি বাংলাদেশ চলো বলি তার কারণ বাংলাদেশ হোক আমার হিন্দু মানুষ হোক যেভাবে হত্যা অত্যাচারিতা আমার মা ভুনক লোক করি আছে এই কারণে আমি আজ তীব্র গরিহনা দিবল কারণে আমি এই মিছিলটো বাংলাদেশ চলো অভিযান আরম্ভ করেছি Jaithoktuna lakiba National Eligibility Cum Entrance Test NEET PG exam ngarang pangthokre National Board of Examination in Medical Sciences ki makhada pangthokpa parikha si June gi tang 19 da pangthokani haina tawrambadagi jaithorakibani parikha si shift anida leibak asida sahar chamaga humbutra da mahiroi lakh ani henmana saruk yakhi khangan jabama Assam Direct Recruitment Exam ADRE ki Grade 3 amadi Grade 4 gi damak Pragya Yojana 2.0 gi makhada coaching hauragani lakliba August ki 13 tagi haugadaba Assam Direct Recruitment Exam gi coaching class asigi haudokpagi thoram Lakhipur Fulartolda leiba Multipurpose Hall da August ki 13 ki ayuki pung 13 da pangthokani application form logsin bagi madam August ki 13 dagi August ki 13 phawbani hairiba coaching asida saruk yabining basingna screen da udliba QR code asida scan tawraga online gi khuthang da form mention duna registration toba yagani natraga screen da udliba offline center ni pana sida registration tawnana bahairi Lakhipur ki MLA Sri Kaushik Rai gi thausil makhada hauragliba naha singi damak paikhaliba free coaching asi September gi 13 phawba chathagani hairi Baskandi Junior College ta Milala Sam gi lamjing makhada Nahal Lomi Marup Koro Kandina Silangduna Numitarani ki oiba Mitei Mayek tambi takpi bagi thorom ngarang haudokre thorom aduda Konthauja Mangaljao Seram Herajit Thangjam Projen Babahan Singh TH Ibotombi Somor Luang Wahengbam Surendrana Daistapam ki thorom gi wahaudok piratuna Fanjobam Loknatna aikoi gi imalon amadi mayek kan bahaibasi aikoi pungnama ki thaudang ni hairaduna Maifa amasung Milal Asamna khunda awareness tawriba sida saruk yabiduna mapung phan biu haiki Thauramda Milal Assam gi Education Secretary Nongthombam Binod Milal South Borak ki Secretary Raju Maibam CH Juramani Renubala Singhana chingba saruk yakhi Milal Assam bilamjing makhada Maifana silangduna Kasar Fulartolda leiba Lakhipur Senior Secondary School da Mitei Mek Diploma Course ngarang haudokre haudokpagi thoram aduda mifam mapu oina L Gulab Principal Lakhipur Senior Secondary School Chief Guest oina SES Kangabam Santi Kumar Special Guest oina ex ZPC member Kaprabam Anita Moirang Them Sobita Changamayum Ibopisak Seram Herajit President Milala Samna chingba miyoi kayana saruk yakhi Milal Kasar gi lamjing makhada lupasigi lenleikai masana sinduna Mitei Mek tambi takpi bagi numit 13 gi oiba awareness program ama ngarang August ki 13 da Riverdale English School Lakhipur da hudokre haudokpagi thoramda mithunglen oina Milal Kasar gi President Sarat Chandra Singh Manikumar Nauremcha Krishna Chandra Sharma Milal Lenleikai Masagi President Irom Gauramani Secretary Paunam Gita Chandra amasung Maibam Manidhona Convener oina pangthokhi
Thorom asida angang ahan humbutra hena ming chankiba kaloinana miyam pumnamakna thorom asi maipakna mahai yananaba thawai haksang yauna honaminaba haina warepna khia hairi adana hamada kok sam lai nitpana siltil khau ngau thau wai yang hukun ifam atia okay sai ho lai si adi mayek ki matana khaitan nei na se Bengali mayek natraga akoi Assamese mayek sinde yengbiu parenga mamangda manga lai gane ka kha ga ga na sa baga ja ni manga lai tra adu ko akoi maitai mayek ki ahum na sane sidai na aschi mayam le na tare na natraga taru na saba yaro Milal Palarbon Masana Mitei Irol EX Sindamsang Palarbonda Mitei Mayek Basic Course Tambagi Thoromama Ngarang Hodokre Hodokpagi Thoromda Milal Palarbon Masagi President M Jiten Singhna Wahodok Piki Manikumar Naurencha N Binod Singh Amadi Sobita Singhana Tambi Takbi Bagi Thodang Logani Hairi Milal Kasar Panagi Makada Milal Bonterapur Pana Haiba Branchama Ngarang Agas ki Taramathoida Bonterapur Auditorium da Semkre Miphamda Milal Kasar Panagi Vice President Thaunauzam Hemba Buna Miphamapu aduka Chief Guest oina S Manjor Special Guest oina N Junilal Guest of Honor oina Dr. Satyabati Thokcham Manikumar na chingba miyoy kayana Phambaki leiteng oikhi Nauna Semkiba Milal Bonterapur Panagi President oina O Sonot Kumar Vice President oina K Manimon amadi Pronoy Kumar aduga O Somorjitpu General Secretary amadi atay executive member sing mayamgi ayaba yauna semki miphamna mitei mek tambagi matangda khanakiba kaloinana certificate su yentoki Sapor Moinada Handakta Lambi ki accident amada laikhidraba ASCB ki thomi Saukat Ali ki sangaida Congress Luchingba Dr. Maimom Santi Kumar na Luchingba team ama chatuna mahaki imung manungi awabada saruk yakre laikhidraba Saukat Ali ki loinabi Ibem Sana amadi Machanupa Selim Ahmad amadi Makhura Sirajuddin ga unatuna makhata na pangbaya pamateng pangnana bagi damakta wari sanaki haire khongset aduda social worker N Ranjit amadi N Nandakumar saruk yakhi Akoi bagi pibam lunana thamnana bagi pandamda ngarang August ki taramathoi ahum suba oina pangthokpa sit seng bagi khongjang oina apunba yaipalup oina Baladev Road Lakhipur Khuno Mera Paibi Loop Rural Development Committee Lakhipur Khunau United Clubs Organization Lakhipur Subdivision amasung Binakandi Youth Club Binakandi Part 1 gi apunba khutpu amana Barak Turel gi awang thangbada leiba Vivekananda Statue Point gi hauraga Barak Thong gi makhong phawba sit sengba amasung narak mongsong sengdukpa gi thorma ma pangthokre Hariba thorma sida lupsing asigi thobuba sing amadi atay member sing kayana sarukjakhi RKCS की चाही चामक सुरक्षपगी ऑफिशियल लोगो RKCS Centenary Celebration Committee की चेयरपर्सन डॉक्टर कैसाम सोबिता देवी नंगरांग माइकुम हांगदोख्रे थोरम अदु लेखित्रबगी मचाई बुंगो अहल राजकुमार बुद्धिमंत कर्ता अमसुंग महाकी इमुंग मनुंगना पांगथोखिबनी हाइरी RKCS राजकुमार चंद्रजित सना सकनाइरबा लायकपा मनी महाकी ममिंगदा RKCS आर्ट गैलरी लिंखतुना मालेमगी अनिसुबा लंजाव ममांग अमसुंग निंगथोरोल सिंगी हिस्टोरिकल ओइबा अयेक पलाई कया गैलरी असिदा थमली गैलरी असिदा मपान लमदगी लाकपा मियोय सिंगना यामना पामनना लाई सिंग असिबु येंगबा लाकनै Manipur राज्य स्टेट ऑफिशियल सिंगना मपानदगी लाकपा अचौ असांग सिंगदा गैलरी असिदगी अयेक पलाई सिंग खुदोल तमनदुना लाकली Young Farmers Club na sinduna ngarang Asian Futsal Championship 2024 da India ki maut sinduna sanaruba sing amasung Gujarat ta sanaruba National Futsal Championship ki sanaroi singbu tharamna upagi thormama tolen khun ngangom mandop ta pangthokre Young Farmer Club ki President G Krishnamon Sharma na mipamapu NG Basanta Kumar na Chief Guest aduga N Nilmani Jadumani Sharma India Team Coach NG Brajakishore na chingbana Guest of Honor oibiki thoramda N Nilkanta NG Raskishore A Brojendra na chingba thoromga mari leina wangang khi aduga ngangom santina program conduct obiki
Paris Olympic Games ngarang loisinkhre Bharat ki matamda nongyai matung pung 12 makhai pangtokpa haukiba loisan thoramaduda mathangi Olympic 2028 ki firal Los Angeles ki Olympic Organizing Committee da sinakhre thoramda hockey sanaroi PR Srijes amadi shooter Manu Bhakerna flag bearer oike Games asi da Bharat na lupa ki takaman ama aduga senjengi takaman manga ga loinana punna takaman taruk lauduna medal tally da 63 suba rank ta leiki United States na medal khwaidagi yamna phangduna ahanbada China na ani subada aduga Japan na ahum subada leiki Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga, infrared, clinical magnetology, chakramat, spinal neuromessage acupuncture, acupressure, sirodhara message na chingba, chawkhat laba mahusa gi layeng patap singasina, diabetes, kidney amadi, liver gi anaba, paralysis, sciatica, spondylitis, khwang naba, khu naba, nerve gi anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina, loinana hakchang sikpa saba amadi, joint pain, layeng jari. Masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking ki damak mobile number 9395 732 456 number asida call tawbirak na maning singjari मेरा नाम संगीता कौरव है मेरा किडनी स्टोन था मेरा पैर पूरा फूला हुआ था यहाँ एनर्जी हीलिंग सेंटर रोंगपुर में आके अब मेरा पैर कम गया है खंगन जबामा तांग तांग सिकपा साबा पैरालिसिस डायबिटीज prostate problem liver chawthokpa amadi kidney da nung leibana chingba atei ana layeng gi tamak senior physician Dr. N Ranjit Singh MBBS DMB DSC nongmaijing khudingi nungthil gi pung amadagina pung taruk phawba kasar Lakhipur SDO office mamang da leiriba JM Enterprise da laktuna layeng ga dawri mangjongno na booking to bining basingna mobile number 9401 219 621 natraga 8135870447 number asida ngasimak paw phawbiragu aroibada maruoiba paw amukhanna Bangladesh ta thokliba hingsa gi thodokta masing jamchataba kanglupta khuthai habagi karingbansta yaningdabi ki khongcha chatkre Zaithoktuna lakiba National Eligibility Cum Entrance Test NEET PG exam ngarang pangthokre Lakhipur Senior Secondary School Fulartolda Mitei Mek Diploma Course Haudokre Barak Tampak ki mafam kayada Mitei Mek tambitakpi bagi thabak paksana chathanakre amasung Paris Olympic Games ki ngarang loisin tharomda PR Srijes amadi Manu Bhakerna flag bearer oiki Lakhipuronline YouTube channel gi paw sandok chaba ngasigi oinadi matang asida loijare